PAODAM miyang tabiri basingbo ahan mamaktada binitana taramna hoksabagana kurumjari. Hojik PAODAM asigi maroyo pau thamjari. Hairota kuki kulai paibasinga Meitei khul ngakpasinga khut thoknabada khul ngakpa ahum sokle kuki sing takthokre. Free, fair and ethical voting haiba hiramda nomagi oiba awareness program pangthokre. ST status for Meitei the only way forward haiba kholau lawbagi khongjang makhatana chathari. Loyana State Women's and Under 16 Polo Tournament ngasi loisinkhre. Mapungoy Paulo birase. Manipurda haukiba numit kharan asi irang nemthare haina leiringai charak asida ngarang kuki kulai paiba sing amasung Meitei khun ngakpa singi marakta nauna khut thokna badagi Meitei khun ngakpa ama mabukta nongmaina panduna sokle soklaba mioy adu Imphal gi Ras Medi City da pukatuna laikanabagi hojik yamna aruba phibamdi oidre hairi soklaba mioy adu Hairok Part 2 lai mayumdagi Ningthaujam James masagi sahi kunmari shure apokpagi mingna Ningthaujam Rajib Kawi hairi Thaudo asing asi ahing pung amarom tabadu aida Tenopal district masi police station na konba Genjang Kuki village ta thokibani soklaba mioy sing asigi imung manungdagi phangba paugi matungina ngarang numidangdagi horaga kuki kulai paiba singna Hairok lomda nongmei kapsalakpa horakpadagi Hairok ki khungakpa singa nongmei handuna kapki tungda kuki kulai paiba singa du takhairaba tungda Genjang Kuki village asida nakalani gi marakta khut thoknabada Ningthaujam James hairiba khungakpa si nongmeina panduna sokibani amaromda nungthelgi matamda makhatana khut thoknabada atopa mioy ani amasu minor oina sokhi bang wah mo jo tabe mo jo bajra kasra CEO Manipur sponsor Makada Editors Guild Manipuna Sinduna Free, Fair and Ethical Voting Haiba Hiramda Nomagyoiba Media Awareness Program Ama Directorate of Information and Public Relations DIPR gi Auditorium da Pangthokre Tharamadu da IPR gi Director Dr. T.S. Satarajit Editors Guild Manipur EGM gi President Khogendra Khomdram amadi All Manipur Working Journalists Union Amzu gi President Bijoy Kaksing Tabamna atheba mitunglen thoram mapu amadi akhana mitunglen oina saruk yakhibaga loyana resource person kaya su saruk yakhi Pangtholiba thorongi matangda Editors Guild Manipur EGM gi President Khogendra Khomdram na hai tha asida pangthokodoriba Lok Sabha gi mikhal asi mamang da pangthokiba mikhal ga manadaba ama oigadori haukiba sahi lisingani kulumdogi me ahumdagi tholakiba irang asina maram oiraga awana taraba kaya ama relief camp ta wana leli asigumba thodo kayana solaba penadraba kayana election tauba asida matang jade haiba launaribani adubo democratic process ama oibana miyang mihut ama khanba tangai phadaba leibana pangthoktaba yadabana mikhal pangthoknaba honari masida Pendraba Praja kayana election boycott taubana singbagi wafam kaya phongdok narakpana mikhala sida miyam hupna saruk yagadaba election ama haibadudi oiroi dori adubu tangai phadana pangthoktaba yadaba ama oibana chathariba mikhal gi thabak thoram sing asida miyamda vote ki matangda khanganba amadi media na mikhala sigi matangda tauba yani amadi yaroi haibagi marak asida kamdongna pau phongani loidana niyam chumna pau phongbada Yaba amasung yadabana singbasing kaya si khangnanaba thoramasi pangthokpani phongdokhi ngasigi thoramadu IPR gi Joint Director Pajatombi Impact TV News ki Chief Editor Wairupachandra Senior Journalist MOB Hill Journalist Union ki President Peter Adani amadi DEO Imphal West ki official kayana Free, Fair and Ethical Voting gi matangda sugaina wangang ki bagaloyana tongan ba media house ki journalist kaya su saruk yakhi Experts in Toraga, Madu, Media reporting to Umatam,
ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕ ꯇꯧꯗꯕ ꯑꯗꯒꯤ ꯃꯤꯌꯥꯝꯗꯁꯨ ꯐꯖꯅ ꯏꯗꯨꯀꯦꯠ ꯇꯧꯕ ꯑꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯚꯣꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯐꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯦꯟ ꯏꯊꯤꯀꯦꯜ ꯚꯣꯇꯤꯡ ꯑꯃ ꯂꯩꯅꯅꯕ ꯑꯗꯨꯒꯨꯝꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯩ. Kaksing district ki Palendagi Aimon Zatpagi Lambida Leiba, Meitei sawmill ama kuki kulai paibasing na may na tubna tharam lei. Loida na thaudo adu da chenabani haina singnaba kuki taruk tongan ba khusukulai kayaga konana fare. Mai chakpagi thaudo adu ngasi nongalamdai pung ani makhairam taba matamda thokibani. Mai chakraba miladu Palen maning lekai dagi Mutum Rabichandra Kauba amagini. Mai chakpadu da milgi machine sangamadi upuna lupa lakni purongi potlam mai tumna chakre. Mai chakpagi PAODAM tabada Kaksing Fire Service ki Meitei dagi mai kanba sangki adubo mai adudi kanba ngamhaudana tumna chaki. Amaromda mai chakraba matung miladugi akoibada Kaksing District Police, Technopal District Police, BSA amadi Assam Rifles ki team na thiba humbagi thabak chathaki. Thiba humbadu da kuki singna bunker kaya leirambagi mathakta miyoi taruk amasu tongan ba khusukulai kaya galoina phagatki. Phagalaba polam singadu Palen Police Station da Paumi Singamang da Ulawa Matung Technopal Police da Makataba legal action lokhatnaba sinakre hairi. Panba yabadi ngasi mai saliba mafamadu 26 sector Assam Rifle ga naknabagi mathakta lambi adu Assam Rifles na State Force amata changhandana lakhibani. Adubu ngasi operation chathaba matamdadi Assam Rifles na ngakliba mafamadi BSA ki post mayada hairiba kuki kulai paiba singadu bunker kaya saduna leiromkhibani. Assam Rifle amadi BSF na pung kunmari chup na ngak senbagi thau chathariba mafamda leiba sawmill mai thabada senaba miyoi sing phaduna kanba cherak pibagi mathakta mai tharam liba area aduda ahenba State Force thambiyo haina United Committee Palelna appeal torakli. Palen maning lekai dagi Mutum Rabichandra gi sawmill mai tharamba aduga mari leyana ngasi Palel da pangthokpa Paumi Singunaba amada committee convener M Jibana ngasi mai saliba area si 26 sector gi makhada leiriba 21 Assam Rifles amadi BSF sing na ngak senduna lakli. Loyana hairiba lambi asida State Force phauba changhandana lakpani adubu ngasi nongalamdai kuki khulai paiba singna basingna sawmill mai tharam laba matungda chathakiba thiba humbaduda kuki khulai paiba singi bunker kaya leiramba amadi khusu khulai kaya phagatki. Asumna Central Forces na ngakliba mafamda chatharakliba hingsa gi thaudo asina Palel gi miyamna Assam Rifles amadi BSF ta thajaba ngamdre maram asina Palel dagi Aimol chatpagi lambi asida ahenba State Force deploy tobi loyana ngasigi mil mai tharamba duda chenaba miyoi singni haiduna phariba miyoi taruk asisu thadoktana makhogi mathakta logi akanba chairak pibiyo haiki. Masing mayam ama pagali basina ekoi matam kya gi mamang dagi hairiba jaga sida koi State Force na ninthi jana ekoi control tawraga koi thamme haiba pose koi ngasi misam miyam amadi koi Meitei gi miyam na koi matau karam na koi sida makhata na koi thajaba leite maram aduna koi makhata ba hairiba jaga sing asida koi Central Force koi matik jana thambagi mathakta koi State Force so koi mapung phana koi thambina ba haijari. Indian Red Cross Society Kaksing District Branch Sinduna Ahan Boyna Junior Red Cross JRC gi unit ani ngasi Grace Cottage Academy Kaksing da pangthokpa thorama da hangdokre. Unit 1 da JRC Grace Cottage Academy Girls amadi Unit 2 da Grace Cottage Academy Boys da nupi macha amadi nupa macha kunna member sing oiri. Ngasi gi thoramda IRCS Kaksing District Branch ki Chairman Dr. M. Rajkumar, Secretary KSS Dharmadas, Treasurer SIS Manihar, Grace Cottage Academy gi Vice Principal KSS Daniel amadi Junior Red Cross and Youth Red Cross gi Coordinator KSS Surjit na President Members in Oiki. Toranga Marilena Coordinator KSS Surjit na International Red Cross Movement Haurakhiba Red Cross ki fundamental principles amadi Junior amadi Youth Red Cross ki roles gi matangda sugaina thamki. Makhatana su Kaksing District ki oina Class 10 phawbagi JRC amadi Class 11 dagi mathaki oiba unit sing ate mafam kaya da su hangdoknaba pandam thamli haiki.
Legal Child Rights POCSO and JJ Act haibasigi matangda Legal Awareness Program ama Imphal West District Top Sifai da leiba Royal Academy of Advanced Learning School da pangthokre. Legal Aid Club ka khusam naduna Imphal West District Legal Service Authority na sinuna pangthokpa awareness program aduda Manipur State Legal Services Authority ki panel lawyer P Tolan, Imphal West ki District Legal Services Authority ki retainer lawyer RK Imoba, the Royal Academy of Advanced Learning ki principal Yung Khaibam Kamaluddin Project G ki board committee Longjam Samson amadi school asigi founder Elangbam Ibom Chana president member oina saruk yaki. Program aduga mari lena program event in charge James Ngangbam na phongdorakpada hauzik Manipurda thodok kaya ama tholakli masida maru oina angang singda thoaningdaba thodok sing thokli asigumba kaya sida logi oiba mateng karamna logani kari toba yai haibana singba sing khangdaba yadaba tangka ama lakpana asigumba awareness program asi pangthokpani asigumba program asi makhata na tonga tonga pham singda su pangthoktuna miyam puna khangminaba honagani haiba wafam phongdorakki Maru Webana Maramaka, Nagoyangasigi, Royal Academy of Advanced Learning Haiba, Germany, one to one, but level of Kansas Hapik, Mahiri Kunai, one to one program, Sigum, the awareness program is Mahada and Santa Gani Home Sequoia Tamseri. Meitei ST hingjage haibasu CMN Birena Mina Saukini Adumna Haiganu Mahaibiba Meitei ST sibu migi yakai induna hingu hairibra CM na hairibasi Meitei ST hingjage haibada kanagi permission changbage haina World Meitei Council WMC Manipur Unida tongan phamda ST status for Meitei the only way forward Haiba Kolau Laudun Sangsiliba Kongjang is Saramo Oina, Kongjang Loy Singna, Chief Minister Yampamda, Kolau Laurakli. Nasigi Oina, Kongjang Kolau Asi Nungtilpung Ani Makaram Tabada, Tera Kongsang B Moirangda Pangtoki, Taramaduda CEC, WMC Youth Affairs Secretary, Yung Kaibam Siam, Salaikan Malob SKL Chairman, Laisombam Gopal, Indigenous Development Mission IDM State Secretary, Hamom James, KG Moirang Kangleirol Kanbalub, KMKKL Advisor, Ayak Pam Siang Kumana Singba Kayasu, Saruk Yaki. Nungtil Pungahu Makaram Tabadana Kaksing District Wangjing Kuno Dasu Kolau Lauki Hariba Wangjing Kuno Dasatakiba Kongjangaduda WMC Manipur Unit ki President Urikimbam Kunjo Amadi Unit ki Executive Member Sing Arambam Sajan Ahong Sangbam Diren Pangantabi GP ki ex Pradhan Amadi Atay Ima Kayasu Saruk Yaki. Regional Institute of Medical Sciences RIMS की Ophthalmology Department की ओइना Vitrectomy Machine OCT Adrenoplex and Fundus Camera ngasi RIMS की Director Professor G Sunil Kumar Sharma amadi Medical Superintendent Professor N Sanjipna Sangakre Sangabagi Taramaduga Marilena Director Professor G Sunil Kumar Sharma na hai ngasi sangariba machine ahumasi lenga ki ana layeng sang singi manungda RIMS khaktada ahanba oina khudong chaba si phanglagani machine asi sina matamda layeng man loroi technology chakholakpagi matungina ngasi RIMS ta nauna hapslagliba computerized machine asi sizinabana mid ki layeng pathap sathabada hena kudong chaba piragani OCT angioplex machine asi non-aggressive technique amani machine layeng pathap sathabada hidalangthak kapagi mathau tararoi latest technology advancement machine sing asina RIMS ki oina mid ki anaba singbo anoba layeng pathaki kudong chaba soiduna piragani haina so phongdoki layamani aduga already khwaigi maroiba other than the patient facility hajage kogi lairiba chhatra maya kogi postgraduate chhatra siguma facility ama laibada kogi research activity hengalakani aduga khulaya se atai jaga da su ka hen laitribani na kogi lairiba chhatra singsida yamna added advantage ama oigani na thamjani adu loisalakpada kogi HOD kaching chui dagi what
ngasi top Moirang Kampu Khewa Bazar da leiba North Eastern English School da school ge managing committee amadi principal RK Khogendra gi miyeng makhada parents prayer day gi thoram mapung phana pangthokre thoram ase pangthopagi nunggi oiba wafamdi horagliba mahiroi angang singbu hena phaba mama mapa sing luna toba amadi thogalon phajana ba masung discipline leiba tungi achangba miyoi sing oina ba pangthopa thoramni ngasi gi thorangi matangda school ase principal RK Khogendra na haikibada Hauziki Mahiroi Singna moral mangtharak pamadi oza parents amasung Mahiroi Singa hena mari aphabat thamduna chakhot naba honajabani haiki loyana ngasigi thoramasida saruk yabiriba parents singbusu thagachari haina makhatarakli tha sigi tangni panda Mahiroi loop amadi miyoi singi haizaba Miyoi Tara Rom Laklaga Manipur University ki Manipuri Department ki Head of Department ta Aki Akhang Piramba Yaning de Haiduna ngasi Department asi ki Mahiroi Signa Manipur University da Wakat Khongcha Madi Mifam Chathakre Waka Mifam adu da Mahiroi Signa Hai Tha asi ki Tangni Panda Department ta Mahiroi Loop Amagi Miyoi Singni Haizaba Miyoi Tara Rom Laklaga ISOD gi Kada Changduna Thonglon Sanki Maduda ISOD Ozasi Aki Akhang Pirambagi Thabak Chatharambani Asigumba Thawong asi akan mamawongda condemn towi Nungaitaba lairagasu wari shanaba yai adubu oza amada ki akhang piba haibasi leibak macha tadaba thawongni haina lowi Manipuri Department ke SODSC oza nupini numit aduda lakliba miyoi sing aduna aki akhang chatharamba sina mahiroi amadi oza gi marakta leinariba marida akaiba ohele Asigumba thawong asi karigidamak chathakibano haiba Khangan Bagaloyana, Laklamli Babioi sing aduna lale haina sengdok piu, Makatana, Oza aduda pam deba thodok tholak pataragadi, Laklamli Babioi sing aduna ni hai Bagaloyana, Makoya daita pugadabani haiki. Wakami Pamaduda, Oza da ki akhang piba yaning de, education sector da makalamatagi aki akhang pibiganu, Mahiroi loop karana, Miyoi karagi kudong jaba yengduna thabak tobiganu haiba, banner singsu sijinaki. Amaromda Valley and Hills Labor Organization Labor Department ki makhada lairiba Manipur Building and Other Construction Workers Welfare Board ki tongan ba kudong chaba sing pangnaba honoringai jarak asida masak khangdaba miyoi singna aki akhang pirakpa si makhata na tawbirakanu haina loop asigi convener Maisnam Ongbi Sakhina phongdokre ngasi Manipur Press Club ki Thangjing Hall da pangthokiba pawgi miphamada waphamasi phongdoloduna Sakhina hai Labor Department ki makhada lairiba Manipur Building and Other Construction Workers Welfare Board ki tongan ba kudong chaba phangduna lakli adubu tangkak kaya sinmi singi phangpham thokpa sing mafam Matam chana pitok tabana organizations na government ta matamatangi oina pansing asi pitok na ba takna duna lakli masigi matungina government na pansing matamatangi oina thadok pa dumag yawi sinmi singi sakthong mapung phana phangan biu haina lisingani kuni thogi November kuntra da point rate yawba memorandum ama organization asina CM da pisanki memorandum asida yawkiba lisingani tarani pandagi lisingani kun phawgi sinmi singi benefit kakhibagi matangda organization sina board ki mathakta legal notice ama thaki ibo masigi pakhwa mata lakhide masina bara moiduna Manipur High Court ta amuk wakatle masigi pakhung kadai phawba pirakadoribano haiba Kangbangamde, Masiga Iroyana, Sinmi Singi benefit sing Tadarakpa Matang Kudingmakta, Sinmi Sing Yaipana Basen Song Liber Unaya Sanda, Masak Kangda Bamio Sing Akia Kang Pirakbasi, Makatana Tobirakanu, Board Asigi Makada Ladiba Sinmi Singi, Pangpam Tokpa, Haksing, Mapung Pana Pangan Biu, Hainasu Pongdoki. Point Tariat Java, Memorandum Mama, Chief Minister, the Queen Samita. Adokoi yang samna Meitei ronda piraga sanjabani adugi bisanba matam sidaida ekoi ihar handa number 1 ji solisingani taraga tareki construction workers singi macha masu singi larik tambagi adagi
Impal West ki manung chana leiba Wangoi constituency ki manung chana leiba the Royal Academy of Advanced Learning Top Sipaida District Legal Services Authority Impal West amadi Legal Aid Club LLC Project G ga punna kusanaduna Legal Awareness Campaign ama school asigi oja sing amadi mahiroi chani yangkai na saruk yaduna pangthokre DLSA Impal West amasung Legal Aid Club Project G na Horagliba Mairoi Singda Leibak Asida Sanariba Law Singasi Kanganaba Pandamda Legal Services Asi Pangtokpani Hairi Mairoi Singasi Tungi Yumbi Oira Kadabana Maram Oiraga Makoibu Hiram Kudimakta Takpi Tambiba Kanganba Matautai Kanduna Project Zina Legal Child Rights Pokso Act Amadi JJX Hairiba Hiram Asida Legal Awareness Pibagi Kongtangasi District Legal Services Authority Impal West ka kusam naraga ngasidagi hodokpani Stay asigi mipong kudimak Lebak asigi law asi mamutana khangba mathau tai loyana mahiroi singdasu ngalingai matamdagi hoduna khangan ba haiba asina afaba kunai ama afaba generation ama lakna bagi charuk ama oigani haiba asi thajabaga loyana makhatana su awareness campaign sing asi grassroots level singda chathakigani haina project G gi Legal Aid Club LLC gi in charge Yengkhom Wangthoina phongdorakli Sumang Lila de Thoram Palace Compound Laiba Iboyama Sumang Lila Sanglenda Pangthokre Amadi Sahi Asigi Iboyama Sumang Lila Award Lanthokre Ngasigi Thoramada M Joy Singha Commissioner Art and Culture M Punimasi Laima President Manipur State Sumang Lila Council L Tom Pisak Singha President Manipur State Cooperative Union Amadi W Ibol Singha Director Department of Tourism na Mathang Sina Thoiba Mitunglen Thoramapu Amadi Akhana Mitunglen Oina Charugyaki Tharanga Marilena Thoiba Mitunglen Warol Piratuna Art and Culture Commissioner M Joy Singana Hai Sumang Lilana Social Problem Kaya Ama Utoktuna Miyamda Apaba Kanaba Pauzelama Piduna Lamda Ama Sakhotnaba Honabada Achoba Thodang Ama Lauduna Lai Matangi Ahong Bagi Matungina Artist Singna Hauzik Lila Ama Udunaba Honabada Sel Tungi Awaba Ama Mayok Narakli Magna Hai Sama Sasida Hongliba Ahong Bakaya Sigi Apapata Kayama Lilagi Kutangda Putok Piduna Apaba Chakhapa Ekogi Lairiba Culture Sibo Mang Kidanaba Honasi Pongdoki Ngasigi Taramaduda Veteran Sumanglila Artist Singda Achamba Kudol Piduna Ikai Kumnaba Utki Amadi Iboyama Sumanglila Award 2024 Saknai Raba Aiba Artist Amadi Director Soiriba Brajabasi Mayum Jugol Chandra Sharmada Lantoki Bagaloyana Peacemaker Artist Association Sanaba Sumanglila Mutlaroidaba Masu Utki Meitei Machama oina MP oira matung lengata akanba pressure tawduna Meitei bu ST da chalhanba haibesna ahanba khongtang oigani haina INC gi mirep akoi jambimol angom chana phongdokre wapam asingasi scheduled tribe demand committee Manipur STDCM na changsilakpa know your candidate ki campaign gi makha chatharakpa oina lok sabha mikhalda mirep oiriba singa unaduna karigumba mihut oina chatlabadi ST gi matangda kari thabak paikhatkani haiba campaign aduga marilena phongdokibani Bimol na hai India ke system da Mongolian prince ki manung de leiba phurup singi marakta scheduled tribe list ta chandriba phurup asi Meitei khaktani maram asina phurup asibu mitop amagumna inthokuna thambagi masa ama uba phangli Meitei na scheduled tribe list ta chanduna constituency protection ama loba tarabadi atopa North East India da leiriba state na Meitei phurup asida yengliba miyang asi Pagahan bangamgani amadi Aikoibu tribe nate haina tongana inthokpagi mawong asida ngakthokpa ngamgani North East Preliminary ba kangluk khudimagna Meitei bu tongana tahanbagi mawong asi leihendana ba honabada political influence yamna chawi anthropolitical amadi social economy and cultural foundation bu survey tongnaba matam sangna hairatuna laklabasu hauzik phawba lenga na tasina usinadana leiraga oiroidaba politics sanaduna leibagi maram karino amadi Meitei na isa kanjanaba ST demand tobada atopa phurupna object tofam thokte aikoi masel singchep thanaduna leibagi mahut ningthina gyan tana open door da wari chanaduna Meitei phurupna ST changadoriba maramasi miyam pumbada khanganba mathautai haiki once ST so we will have more chance to pressure different forms of pressure pinning like known as scheduled tribe in a layer in baduga scheduled tribe in a layer in baduna effective or get the report jam
So given all these things, akoigi ST se lobom to edu dong si press to wadabne ana I know se hajarisi lady be sarkar se na simultaneously one initiative lobom to abneba survey to no yate julla wargo across the table adu so hana officially me amda lak to koi matau ta de filler thara hana wari technical in sagadam kaino da media mamang da voice at the defensive karika to oina baneba and long term Chaliba tha asida pangthokadoriba tara nipan suba lok sabha mikhalda AICC gi mirep oiriba Dr. Angomcha Bimol akoijamna chauna mai pakpa ngamnaba pandamda Konthawjam Block Congress Committee na sinduna committee asigi office ta Konthawjam Kendra miyang yoiba khanina bagi mipa amanga si pangthokre tharamaduda All India Kisan Congress ki chairman Rizwan Raja Konthawjam Block Congress Committee ki president G Kalenjau Kabui ex MP Dr. T Maina ex minister Loyana Kisan Congress ki coordinator and Biren Imphal West District Congress Committee ki member M Sakina Theba mitungle oina saruk yaki Tharamaduga Marilena All India Kisan Congress ki chairman Rizwan Raja na phongdokibada palibalenga asina Manipurda tholiba irang asigi matangda wa mata ngangdribano haibasi Manipur gi miyamna hangduna leiraba wafamni maram asina lebak miyamga matam chuppada totna tinaduna leigadaba Congress ki mirep asida vote pibiduna Manipur gi matangda parliament da wangangba phanganbiyu haiki Thasigi mapanda elite TV na sandokiba open debate amada MPCC gi spokesperson P Bankim Chandra na phongdokiba wafam asina disable oiraba miyoi singda tabada nungai taba wafam kaya phongdoliba si mari leinaba singna mahaki mathakta action lokhatpiyu haina Disabled People's Right Organization Manipur DPROM General Secretary Chanthaubo Newmaina Pongdokre ngasi Manipur Press Club ki Thangjing Hall da pangthokiba paugi miphamada wafamasi pongdoladuna Newmaina hai digital media singda discussion toba matamda mittangba na tadaba haiba wahi sinaba sida tasengna masigi saitheng phangliba miyoi singi pukning chonthanaba macha ama oire masi matung tana tobidanaba Disabled People's Right Organization Manipur gi maikai degi miyamda appeal tauki asigumba wahi wata asi sizinabagi mahutta phajaba wahi wata oina sizinaba honabiyu mit uba ngamdraba singsu miyamga manana thabak toba ngambagi pangal lei maramaduna miyamna disabled singbu karishu toba ngamdabagi thong utpiganu amadi haukiba numit kharani gi mamangda news channel amada khananabagi matangda political party ki thomi amana lenga kya soibanenabada mit udaba na pangba haina compare tawduna haikiba adu tasengna mittangba na pangduna leiriba miyoida hantana yengbagi mawong oina uri masida disable oidna leiriba miyoy kaya gi pungning chonthanaba masak ama oirakli disable singbu hantaba amadi miyamdagi tonganba mawongda uhanbagi masak ama oiriba thawang asibu akanba mawongda condemn tawi haina su phongdoki sizinariba londa singsiida compare to tamda sarkar da chayu ko ro any amada chayu ko ro compare hadia koi comparison to he ngam se mamitang or mana pamba smaina he sizinayeba sizina su kai to ge da ko si tin handa na kano to bita ta kano ujei Mars Tarahumdoida Pambaina Lusingba UNLF MPA gi thomi ahum NIA na phajinkiba du handak pangthokadoriba Lok Sabha Mikhal gi mamangda thadoraktrabadi akanba khongjang changsilagani haina maya yumpham khuman kanglei apunba 18 phamgi spokesperson Assam Rosan na phongdokre ngasi Manipur Press Club ki Thangjing Hall da pangthokiba pawgi miphamada wafamase phongdaladuna Rosan na hai phajinkiba miyo hombu thadoknaba maya yumpham khuman kanglei apunba 18 pham maya imphal gi civil organization na haukiba mas kulumdoida Delhi da chatuna Prime Minister Ministry of Home Affairs amadi Manipur Chief Minister da memorandum amasu pisankiba laikre loyana peace talk chathariba Pambaina Lusingbagi miyoi ahum phajin ki basta maram oiraga peace talk ta lakningba lup ataisu chamamnaba ohelakpa yai lamdamasi tangdulaita daba lamdama
ओहेलोइसी अमदी मियामदा लैरिबा सममनबासी कोहनबियु पीस टॉकी वाहनथोक इंडिया गवर्नमेंट अमदी मणिपुर गवर्नमेंट नियम चुमना चनहनबियु हाइना सिविल ऑर्गेनाइजेशन मयायुमफम कुमन कंगलै अपुनबाई तिनफमना चीफ मिनिस्टर की पुकनिंग चिंचिंजरी लोयना फाजनखिबा मियोय अहुम थादोरक्तबा ताराबदी मियांग लोयना अकनबा खोंजन कया चंगसिलकनी हाइनसु फोंदोखि कोई माइटी साइड तक शू तोंगान तोंगान वारे कया कोई मियांग युवा तुम लोगों निगा लेते सिसकी वखन तुम समझगे हम कोई वुमेन विंग की साइड तक शू वखन तिहार जेल थमलिबा दिल्ली चीफ मिनिस्टर अरविंद केजरीवाल बु अप्रैल 15 की नुमित योंबदा पंजाब चीफ मिनिस्टर भगवंत मान गा उनहलगनी हाइरी केजरीवाल ने जेल दा लेरिंगदा महाका उननबगी मियोय तरुक की मिंग पिखतबददी भगवंत मान की मिंग दी यावखिदे हाइरी लिकर पॉलिसी वाथोक मरी लेना सीएम केजरीवाल बु एनफोर्समेंट डायरेक्टरेट ईडीना मार्च 23 दा फाखिबनी अप्रैल अमदा सयोलानी की ओइना जुडिशियल कस्टडी दा थमखी मतुंगदा महाकु तिहार जेल नंबर 2 दा थमखी जेल दा लेबदा सीएम केजरीवाल की हक्सांग सोक्सलखी मसामक डायबिटिक पेशेंट अमा ओइबदगी सोक्सलकपनी हाइनरबसु महाकी मेडिकल कंडीशन दी फरी हाइरी युमदा थोंबा चिंजाक अमदी बोतल वाटर थकपदा याबा पीरी स्पेशल बेड लिनियन अमसुंग पिलो सिजनबसु याहली जेल दा लेबदगी केजरीवाल की अरुंबा केजी मरी मखाई हंथरे हाइनरिबादु अरानबनी हाइना जेल ऑफिशियल ना हाइरी बीजेपी ने केजरीवाल बु संजा तुमजा तौई हाइना मराल सिरिबादु अरानबनी महाक संजा तुमजा तौदे हाइना केजरीवाल ना फोंदोखी अमरोमदा पंजाब सीएम मन्ना हाइकिबदा केजरीवाल ने जेल दगी गवर्नमेंट चलाइबा याननबा कोर्ट हाइरगनी जेल दा ऑफिस अमा सेमगनी जेल दा लेरिबा मीना गवर्नमेंट चलाइबा यारो हाबसी अइबो इना लेबा नते हाइकी सानबगी पाउदा All Manipur Polo Association Ampana Sinu Natharak Pastor Women Samadi Under 16 Polo Tournament ngasi loisinkhre makong mathang taraba singda mana mathum singyen thokre Association Sinu Zai Kudingi Lepton Natharak Pa Tournament ki saru ama oina Zai asigi oina thasi ki tare tagi iroi sembada laiba Ampa ki ground Natharak Pa Trampan Subasta Women Samadi Tare Suba Under 16 Boys Polo Tournament ki final match da Linthoi Ngambi Kangjai Loop Amadi Arvin Polo Club A na winner oiki टूर्नामेंट लोइसेमे की थोरमदा अंपागी हानिक जनरल सेक्रेटरी ओइरंबा लैखिद्रबा हुइड्रोम लियोनी की मफमदा इकाई खुमनबा उत्पगलोयना सानारोइसिंग अमदी सरुक याबा लाखिबसिंगना मिना अमा तुमिना लेप्टना अवा फोंदोखी 15 सुबेस्टर वुमेन्स की फाइनल मैच दा चिंखै हुनबा पोलो क्लब अमदी लिंथोय ngambi kangjai loop का थेंगनाखिबदा लिंथोय ngambi kangjai loop ना चिंखै हुनबा पोलो क्लब पो मापन अहुमदा माइथी बपिदुना टूर्नामेंट असिगी विनर ओइखिबनी नाकलमरोमदा तरेत चुबा अंडर 16 बॉयज पोलो टूर्नामेंट की फाइनल मैच दा थौबाल डिस्ट्रिक्ट पोलो एसोसिएशन अमदी आरबिन पोलो क्लब ए अनिना थेंगनाखि मदुदा आरबिन पोलो क्लब ए ना थौबाल डिस्ट्रिक्ट पोलो एसोसिएशन बो मापन अहुमदा माइथी बपिदुना कैटेगरी असिगी विनर ओइखिबनी लोयना मको मथंग तारबा सिंग अमदी बेस्ट प्लेयर की मना मथुम सिंग यंथोकी थौरंगा मरी लेना सुनील एलांगबम प्रेसिडेंट मणिपुर ओलंपिक एसोसिएशन वाफंग कया सुफोंदोकी टूर्नामेंट लोइसमे की थौरम मदुदा सुनील एलांगबम प्रेसिडेंट मणिपुर ओलंपिक एसोसिएशन कोंचम बारुनी सिंहा सीनियर वाइस प्रेसिडेंट मणिपुर ओलंपिक एसोसिएशन डब्ल्यू इबोहल डायरेक्टर डिपार्टमेंट ऑफ टूरिज्म Ngangok Uttam Director Social Welfare Department Dr. K. Sarachandra Singha President All Manipur Polo Association na mithung lensing oina saruk yaki All Manipur Football Association Amphana Sindhuna Thariba 16 Manipur State League 2023-24 ki match number 8 amasung match number 9 ngasi nungthil pung ama makhai tabada Tongan Pham Ani District Sports Association Kasing Playground Amadi Artificial Turf Ground Lamlong Thongkhong da sanakre ngasigi DSA Kasing Playground da sanakiba match da Nishana Traubu Panjal Ahom Sinunda thoikre Nisagi Panjal Singadu jersey number 51 Laisram Binoina match ke minute yankhai mathoi jersey number 12 Huirem Romesh da minute Humputaru Amadi jersey number 7 Sarang Them Razdan na minute Humdra Pandasan ki Artificial Turf Ground Lamlong Thongkhong da sanakiba match na Neroka FC na United Brothers FC bu Panjal Ahom Sinoda Maithiba Piki Neroka FC ki Panjal Singadu jersey number 11 Laisram Suras na match ke minute kuntra manga pass up loibe ke minute nipo manga ga hapa minute ahom amadi minute maudra da chankibani
District Sports Association DSA Bisnupur na Sinduna Mini Stadium na Zathariba at Iboton Memorial 3rd Division Under 15 Boys Football League 2023-24 ginga sisanakyo match ani ga hanba ground da Social Welfare Club Bisnupur na Racing Club pu panjal mari sinoda thoikre. Social Welfare Club Bisnupur gi panjal singadu jersey number 7 Ramananda Seram na match ke minute 8, jersey number 18 Huidrom Punsibana minute 3 amadi jersey number 20 Pravin Warepamna minute 23 amadi Yankhain Thoida Sanki ngasi yani suba ground na regular football coaching center na Taidabu panjal amamam chandana duna draw oikre. Regular football coaching center ki panjal adu jersey number 19 Haisnam Athoibana minute 3 Sanki Taida ki panjal amaduna jersey number 4 Alex Oinamna match ke minute Yankhai 3 Sanki bani. Ngasi nungtil All Jiribang Sports Association Asana Sinduna Jiribang High Secondary School gi Shanabungda Team Taramathina Saruk Yaduna First KS Arab Jan Begum Memorial District Level 5A Side Sub-Junior Boys Under 15 Football Tournament 2023-24 All Jiribang Sports Association Asagi President M. Brajakanta Singhana Sigas Odna Hodokre Ahanma Mesta Laisam Club A amadi Yawal Club na goal amamam chanaduna draw oiki ani shuba match na Sunrise Club na PSG bu goal taruk amada Meitei piki lakliba tang tara marigi nungthil pung ani minini phut taba matamda KMYC ga Sonapur GPSA ga sanagani ani shuba match na nungthil pung 3 minini pung 5 taba matamda CKCA ga Laisam Club B ga sanagani ngasi hodopagi match asida All Jiribang Sports Association AJSA gi President M. Brajakanta Singha All Jiribang Sports Association AJSA gi Vice President S. Maniton Singha Y. Asok Kumar Singha amadi donor KS Abdul Khan amathang china Guest President Member amadi donor oina dice da phanki tournament asi Singdong lekai da leiba KS Abdul Khan gi lekhidrabi loina bi KS Arab Jan Begum gi mingda kachaba tournament ni ngasi dagi hodoki ba tournament sida puna group mari thona khaidokduna sanaki hozeroi bada maro pamuka na pijari Hairokta Kuki Kulai Paibe Singa Meitei Kulngak Pasinga Kut Thokna Bada Kulngak Pa Hum Sokle Kuki Sing Tak Thokre. Free, fair and ethical voting Haiba Hiramda Nomagyoba Awareness Program Pangthokre. ST status for Meitei the only way forward Haiba Kolau Lawbai Kongjang Makatana Zatari. Loinana State Women's and Under 16 Polo Tournament ngasi loisenkre. Ngasi gidi paudam pijaba matang ngasi loisenjare miyeng tabiri basa mukana kurumjari.